example da abnormal growth masagi kano da electoral roll da 24.89% si abnormal growth lay electoral roll da habisi mas record lay re adegi mu akhoi handak ta pangthok Bihar gi special intensive revision dagi report akoi khange kedogi bu 65.2 lakhs ineligible voters remove tawre adno kai gumba khogi Manipur da su masi tawragadi akhoi hojit leiba illegal immigrant gi issue adu mayam leibinina akhoi to great extent akhoi adu gumba gano sing goi ineligible voter mayama lokthok na bagi tanja ama phangani aduna masi gumba baraki nagrik na tabasin lokthok khragadi akhoi gi election su baraki praja khaktana thalajaba vote ama haibu su orakadori bi aduga matang sida akhoi gi Benjamin Mate akuki Organization for Human Rights Trust kuhu haiba adagi amu akhoi Manipur Tribal Forum Delhi gi kano mugi lusingmin have Dr. Laminta Hofki kumba moina ngasai masi special revision kano si lakpa matamda mogi kano sing kuki singi kano sing namdagani haiba asung basi yamna kado khogi aranba prasara mani haina khai akhoi meite gi marakasu akhoi displaced tawduna tongan tongba relief camp sing leina aduna election commission of India na masi tawum matum khogi mobile registration units camp sing satana mudugi process lakani aduga kari kumbada khogi mangonda ase chang document leitre hairesu akhoi gi su leite bayawr myam ji mai chaktana kodana library leit bote adu kedoge bu magi family gi linkage ma ado ma tombagi masani tomadi se chali chawbagi masani aduni masuni asigi linkage thire herga masi achumbani chumdabani habadu khanduko dobani aduga nahangai akhogi adhar adu ada lairamsu no adu katana substantive oba proof oba yaroi haji election commission of India na harima di sasinabagi chance achubati wangabani na aduna asi even election commission sorry Supreme Court na di masi adum khanau ne haina kano pe wo leirabani adubu Manipuri context yengaga di masidi akhogi mamangdagi hauna akhogi sasinabagi thabaksi yang wangabani na masida rely to busi akhoi Manipur gi wendi yam sathiba kano disadvantage position oidoribani haidi akhogi mayamar masa singna fake adar kona na phaba bisi akoi toina to bo thawni even se khara kanto kuidinga da June hanaki chahi gi June da su mayamar nagar citizen akoi Mizoram da fake adar ga heroin akhogi mayam amaga phaba mamana thenagre adoga Chuchampur da Imphal da adum saigi fake adar gi reket che adum masigi problem su maram makta khoi adum thengnai aduna masida akhoi Rohingya Bangladeshi Myanmar illegal migrant si makoina hariba documents inge sabda lariba loophole sing haidi kenom torga sajana ba khusana ba yabagi keno si khudong chawa logduna laibani aduna masida rely solely rely to busu yabanati aduna lairiba akhoi election commission India na mogi lairiba robust oba system sigi matung ina masi phajana ningthi jene screening torkanda even akhoi gi maitei gi relief center sing lairiba singsu chechang leite busu laibasu masi mayam si mai magi asemudo khondu nubugi room adum legeni aduga masida akoina outright no hoji gi gano tawri displaced people sing lairi masi to yade haibududi akoi gi hanna shoidina lairabasa adum soyenba illegal immigrant sing gi adum creep in tawdina adum yoksera lairaga adum akoi gi democracy si mapang sondan ba meaning de ba ngasai gi hariba asengba chu mumi sing na bot thadabagi keno phangdabudo adum lisang sina sathan badu oidoribani aduna adagi matang sida aina thamjining wada ngasai gi hariba kano special intensive revision se masi anti cookie gi wanate anti mite gi wanate anti naga gi wanate masidi pro India pro democracy bu mapang khana bagi thong amakhakni aduna asi hoji leadership da directly the oppose tawraga si muhota smana tawsi haina alternative ma puthoga haiba sunataba aduga yaroi haiba adudi akoi cookie khakta natana atop lemholba community khudimakta akoigi awaba piba khudong cha da bathonba oiduribani aduna masigi special intensive vision gi pandamdi akoi electoral roll se ningthi jina clean to to nalalasi aduga board asengma board ki masak ohenba aduga democracy du
moduda thajabdo restore tawnabagi amata ngariba pambaini masi mipum khudimag di right thinking person khudimagna masi ekoi support bom thui ariba mas masamak se khoigi 17 lok sabha election da khoigi MP oina candidate oina thokhiba misak amakak sune magna hariba masigi SIRC anoba electoral rules sina khoigi makhoigi cookie sing gi right sing makhoigi voter list da khoi kakkiba yabagi pot se lebini masi cookie sing se namthagani habagi pot am khaksu lakpa masina strongly oppose torpagi wafam khaksu lei masi mitang do aja kamai na thamini hamagi akoina ahamada yengba yabasi khoigi Bharati Samvidhan ki article 326 na hairisi akoigi Bharat macha khaktana akoi vote hadaraga akoigi democracy si Salan Handurisi Bharat macha khaktana koi vote hadaraga Lok Sabha amasung state ki legislative assembly singi mute khanba haibisi kano akoigi Samvidhana haibani aduna Ganatantra satpa akoigi parliamentary government laiba asungba democracy satpa leipak sida akoigi leipak tugi praja na vote hada hanbaneba aduna leipak tugi praja vote hadaba yabasing madu niyom chumna ithokpa loinana maduda leipak tugi praja nataba sing khandokpagi thabaksi masi akoigi tangai phadana tawdiya daba thabak amani aduga special intensive revision si masi anouba thabak amanate mamang dasu adum tawraga lai aduga adugi iroinana ngasi akhoi manipur dasu masi tawraknaba pongthang si lokhalakpani lawi aduga haujik karigumba masi tahoudragadi niyom chuna tahoudragadi haujik mangda taraga leriba delimitation gi wafam mo lei karigumba masi niyom chuna tahoudradi delimitation gi process lakpa matamda akhoi voter list tu voter du oidaba ineligible oba voter sing hapsen kharabo orabudi akhoi delimitation lakpada area du oibom thokpudu oidadana atokpa pamdaba no sing akhoi constituency semdokin to oirakpa yai masi chu thinghubo chumi aduna matang handaki akhoi manipur gi oina karigi asukumatik maru oribano haiba aina lakse aina hajening badi kedugita akhoi manipur se akhoi Myanmar ga tainei ko masai da 398 kilometers akhoi porous oiba phajana khajaman khadaba adumba border paring ma leibani adugi sumathakta akhoi mamangda akhoi thenagre madu kedugida akhoi illegal immigrant akhoi lising tara gi mathakta akhoi detect tawre akhoi aranba adar sanambagi voter card sanambagi asimaya ma thoguk mayam ma leigre adagi mu akhoi report khra da haire kedugi bu akhoi technopolda abnormal growth Masagi da electoral roll da 24.89% si abnormal growth lay electoral roll da habisi mas record lay adegi mu akhoi handakta pangthoka Bihar gi special intensive revision dagi report akoi khange kedogi bu 65.2 lakhs ineligible voters remove tawre adno kai gumba khogi Manipur da su masi tawragadi akhoi hojik leiba illegal immigrant gi su adudu mayam leibinina akhoi to great extent akhoi adugumba gano sing goi ineligible voter mayama lokthukna bagi tanja ama phangani aduna masigumba baraki nagrik nataba sing lokthok khragadi akhoi gi election su baraki praja khaktana thalajaba vote ama haibu su orakadori bi aduga matang sida akhoi gi Benjamin Mate akuki Organization for Human Rights Trust kuhur haiba adagi amu akhoi Manipur Tribal Forum Delhi gi kano mogi lusing mun have Dr. Lamintang Hokki kumba moina ngasai masi special revision kano si lakpa matamda mogi kano sing cookie singi kano sing namdagani haiba asung basi yamna kado khogi aranba prasar amani haina khainingi adugi subatakta makoina akhoigi kihanba manba warning to manba adu oregadi ekhoina kana si cookie gi area sing kano lokthoni ga se kano to ba sovereign oiwa jagani lokthoni haibugumba asugumba kano si yamna akhoigi daite yaudaba wangang sangang ni haina I thamjini aduga hojik chume hojik akhoi ethnic conflict sina maram oidana akhoi
मी मयामा अखोगी मैतेगी साइटगिसु मोगी साइटगिसु अखोई मयुम मकई थादोक्तना तोंगान तोंगानबा रिलीफ केनो सिंगा संजदना लेरी अदु संजय लेबा अतोपा मुन खंगा चानाबदा लेबा मसी मयाम ले अदो मसीगी केनो मयाम से अखो इलेक्शन कमीशन ऑफ इंडिया ना मसीगी एस्पेक्ट खंगदब नते अदुगा स्पेशल इंटेंसिव रिवीजन से लाको मतमदा रिलीफ केम दे लेरिबदसु अदुमक एसेस तौनी मोगिसु तोंगाना अदुम चुम्र लाम्र थिदोगदम तौगनी अदुगा तौदुरिदि कैनो अदुगुम्बा इलीगल इमिग्रेंट्स दु खंदोंनबगे लंबीदुनेबा हौजि मपुंग ओइबा कैनोदि अदुगी दमक्ता ngasi mamangdasu अखोई इलेक्शन कमीशन मिलियाना अखोई भोगी मदुगी प्रोसेस हौरे मीटिंग भाटिंग तौदना अदुना मसिदा यामना मरु ओरिबसी अखोईगी पोलिंग स्टेशन खुदिमक्ता लैरिबा अखोई बीएलओ सरकार ने डिजिग्नेट तौबा ऑफिसर मम थमी अदुना बीएलओ सिंसी निथि जना ट्रेनिंग पी जना खोतना तौरगा अखोईगी इलिजिबल ओइबा मियोई सिंदुदब खोई वोटर लिस्ट लानबगो अदुगा इन इलिजिबल ओइबा लान संगेबसिंग अदुसु लौथो हुनबगी लंबी से मसी तौबा हाइबसिना अखोईगी डेमोक्रेसी बु मपांग कखनबा अदुगा असुगुम्बा इलीगल इमिग्रेंट सिंगना अखोईगी मखा ताबा अखोई खुदोंचादबा थोनबा थिंगनबगी अमगत ngaib lambi amani hane hamrom thumjage yam phazana so jana labrashi to bikre khoigi special intensive revision SIR haribase khoigi election commission of India na lokat payamna essential oiba khoi legal gi oiba process ama kangni masida khoigi India da lariba only citizens of India khakna khoigi mokhoi da voter rights sina ba haiba tare masida khoigi house to house se khoigi survey ga tawdana khoigi masi eligible oiba mi du katanga khoigi voter list chalan bagi pot ang khosule bani masi electoral roll da fraud lariba sing sing gi khoi chumthokna bagi oiba step am khakti oidone hariba se khoigi Representation of People's Act 1950 के Section 16 नंबरी Constitution के Article 326 की मखादा लोकल पस्ते वांग खसु ओइदुनी मसिदा कोगी सम कुकी की ओइबा organization के leaders इन मसिदा oppose और पुगे वाफम से मसाइदा लाकाना ये ओजामे कोगी बेंजामिन मार्टिन फुंदोय बिसा कोई हौजिक थोइबा crisis नमरा मोरा कांदा कोगी कुकी सिंग से कोगी तोंगान तोंगान relief camp सिंग दा लोइने बक मयम बकै थादोगा लेदि बने अदुना मखोय के ओइबा permanent address के ओइबा original document से लेतबगी पोट अंखंगनि अदुना लौखलैबा ईसीआर लौखलैबा मसिगी इलेक्टोरल रोल रिव्यू तौबगी मतंग से कोगी इनमेट सिंगसिदी मसागी परमानेंट ओइबा कोगी डॉक्यूमेंट सिंगसिदी याउदबन मरमर काना कमाइना तौगनि मसी अदुम चलहंदोरि ब्रान जगना मखोगी ओइबा डॉक्यूमेंट सिंग लेतबदा मरम ओरकान मखोइसे इलेक्टोरल रोल दगे कक्थत पिगदरब्रा हाबा क्वेश्चन हम खक्से हंगी मसागी मसिगी मतंग दा आइना लाक्चनिंग बसे कोई इनडायरेक्टली ओइना एक्सक्यूजेस अमा असोइबा मा तौखिबदुना मरम ओरकान एक्सक्यूजेस अमा थिबो ओइना लौग election commission of India की robust of system से inbuilt लई मसीना कदोगे वो हाई special intensive revision से लाखों मतमदा कोई voter list याव दरन लेरे सिंह असी गिमरक सिदा करमना सीखरे करमना असे मनो सेंगदबनो खंदोनबगी कनोसी parameter मयाम मन लई अदुना कदोगे हौजिक तौदुइसी अखोई मैतेगी मरकसु अखोई displaced तौदना तोंगान तोंबा रिलीफ कैंप सिंग लेना अदुना इलेक्शन कमीशन ऑफ इंडिया ना मसी तौब मतम लखोगी मोबाइल registration units कैंप सिंग चतना मदुगी प्रोसेस लाकनी अदुगा करिगुंबदा अखोगी मंगोंदा एसे चांग डॉक्यूमेंट लेत्रे हारेसु अखोगी सु लेतब याव मयाम जि मई चाकतना खोदना लाइब्रेरी लेट बोते अदु कदोगे बु मागी फैमिली लिंकेज ए मा तोंबगी मसानी तोंबदी से चली चावबगी मसानी अदुनी मसुनी असिगी लिंकेज थीरेगा मसी अचुंबनी चुंदबनी हाबदु खंदोकोदबनी अदुगा नाहंगई अखोगी आधार अदु अदा लेरमबसु नो अदु खतना सब्सटेंसिव ओबा प्रूफ ओबे यारोय हाजी इलेक्शन कमीशन ऑफ इंडिया हारिमा दि सासिनबगी चांगसे अचुंबदी वांगबनिना अदुना असी इवन इलेक्शन कमीशन सॉरी सुप्रीम कोर्ट नदी मसी अदुम खनौने हाना कनो पे वो लेरबनी अदुबु मणिपुरी कंटेक्स येंगगदी मसीदी अखोगी ममांगदगी हौना अखोगी सासिनबगी थबकसी याम वांगबनिना मसीदा रिलाई तोबुसे अखोई मणिपुरगी ओरदी याम साथिबा कनो डिसएडवांटेज पोजीशन ओइदोरिबनी हाइदी अखोगी मयामर मसा सिंगना फेक आधार कोनना फाबा बिसी अखोई
toina toina to bo thawni even se khara kan to kuidinga da jun hanak sahi gi jun da su Myanmar nagar citizen akoi Mizoram da fake adar ga heroin akoi gi mayam amaga phaba mamang na thengna gare adoga Chuchampur da Imphal da adum saigi fake adar gi racket se adum masigi problem se maram makta akoi adum thengnai aduna masida akoi Rohingya Bangladeshi Myanmar ilege mege mayam si makoina hariba document singe sabda lariba loophole sing haigi kenom torga sajana ba khusana ba yabagi keno si khudong chawa lawduna laibani aduna masida rely solely rely to busu yaba nati aduna lariba akoi election commission of India na mogi lariba robust oba system sigi matung ina masi fajana nikhi jene screening torkanda even akoi gi Maitei gi rape centers ne lariba singsu chechang leite busu leibasu masi mayam si mai magi asemu da khondok nubugi room adum leigeni aduga masida akoina outright no hoji gi gano tawri displaced people sing leiri masi to yade haibudu di akoi gi hanna shoidina leiraba sa adum soyen ba elege immigrant sing gi adum creep in to gna dum yoksera leiraga adum akoi gi democracy si mapang sondan ba meaning dia ba ngasai gi hariba asengba chu mi singna bot thada bagi keno phangdabudo adum lisang sina sathan badu oidori bani aduna adagi mo matang sida aina thamjini moda ngasai gi hariba kano se special intensive revision se masi anti cookie gi wanate anti mite gi wanate anti naga gi wanate masidi pro India pro democracy bu mapang khana bagi thong amakhakni aduna asi hauji leru se ja directly oppose tawraga si muhota smana tawsi haina alternative ma puthoga haibu sunataba aduga yaroi haiba adudi akoi cookie khakte natana atopo lemholba community khudimakta akoi gi awaba biba khudong cha da bathonba oiduribani aduna masigi special intensive vision gi pandamdi akoi electoral roll se ningthi jena clean to ko nalasi aduga board asengwa board ki masak ohenba aduga democracy du moduda thajabudo restore toruna bagi amata ngariba pambaini masi mipung khudimag di right thinking person khudimangna masi akoi support mong thui hanai thamjage okay kogi masi akoi cookie gi against kakta tana kogi laiba kogi maike da koi illegal oina or lairamba or illegal oina kogi border list chalamba singse khandok nabagi damakta lokalapa step am khangni masi koina masida kogi saugat pa amadi changbagi wafam dune ai mathang se oza